ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧꯗꯨꯗ ꯃꯕꯣꯛ ꯑꯗꯣ ꯃꯄꯤ ꯅꯥꯟꯊꯔꯛꯏ꯫ ꯁꯥꯎꯅꯤꯡꯂꯨꯕꯒꯤ ꯑꯗꯨ ꯐꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯨ ꯈꯪꯂꯦ, ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅꯤ ꯃꯕꯣꯛꯇꯤ꯫ ꯔꯤꯁꯤ ꯑꯃꯨꯛꯀꯁꯨ, "ꯑꯕꯣꯛ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯕꯣꯛ." ꯃꯄꯥꯜꯗ ꯉꯥꯡꯂꯤꯕꯗꯣ ꯂꯩꯅꯥ ꯏꯃꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯇꯥꯔꯕꯁꯨ ꯃꯥ ꯇꯥꯁꯟꯅꯗ꯭ꯔꯦ꯫ ꯀꯞꯂꯨꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯉꯝꯗꯦ꯫ ꯔꯤꯁꯤꯒꯤ ꯃꯇꯧꯗ ꯀꯞꯂꯣꯏꯗꯕꯁꯤ ꯀꯅꯥꯅꯣ? ꯇꯨꯃꯤꯟ ꯃꯄꯤ ꯁꯤꯟꯊꯔꯤ ꯏꯃꯨꯡꯗ꯫ ꯑꯁꯥꯎꯕꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯃꯕꯣꯛꯇꯣ ꯑꯃꯨꯛꯁꯨ ꯆꯩꯔꯛꯏ꯫ "ꯃꯥꯒꯤ ꯀꯀꯥꯒ ꯃꯗꯣꯝꯆꯥꯒ ꯊꯕꯛ ꯆꯠꯊꯣꯛꯈꯤ. ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ. ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯑꯕꯣꯛ, ꯅꯁꯨꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨꯕ. ꯑꯩ ꯃꯥ ꯄꯨꯗꯨꯅ ꯍꯜꯂꯣꯏ ꯑꯕꯣꯛ. ꯑꯍꯤꯡ ꯑꯃꯈꯛ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯇꯕꯗ ꯃꯥꯒꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯑꯕꯣꯛ." "ꯍꯥꯏ, ꯅꯪ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯥ? ꯑꯩꯁꯦ ꯑꯁꯣꯟꯕꯤꯅꯤ, ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ?" ꯔꯤꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯍꯤꯔꯝꯁꯤꯡꯗ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯂꯕꯁꯨ ꯃꯇꯥꯡꯗꯨꯗꯗꯤ ꯔꯤꯁꯤ ꯋꯥ ꯐꯥꯎꯕ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯌꯦꯡꯕ ꯅꯠꯇꯅ ꯃꯥ ꯀꯔꯤꯁꯨ ꯉꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯅꯥ ꯃꯄꯥꯟ ꯊꯣꯔꯛꯂꯦ ꯍꯟꯗꯛꯇꯤ꯫ "ꯑꯕꯣꯛ." ꯃꯆꯤꯟꯗ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯃꯕꯣꯛ ꯃꯥꯁꯨ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯤ, ꯅꯤꯁꯥ ꯆꯥꯏ, ꯐꯠꯇꯕ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯩ ꯈꯪꯅ ꯈꯪꯅ ꯃꯤꯅꯨꯡꯁꯤꯗꯤ ꯄꯣꯛꯂꯤ꯫ ꯃꯁꯨꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ꯫ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯕ ꯈꯛꯇꯪꯗ ꯋꯥ ꯉꯥꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡ ꯆꯪꯈꯤꯕꯤ ꯃꯥꯒꯤ ꯕꯦꯝꯗꯣ ꯎꯕꯗ ꯔꯤꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯥ꯫ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯅꯥꯛꯇꯗꯤ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯀꯥꯟꯗꯨꯗ ꯅꯨꯄꯥꯅ ꯇꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯂꯩꯅꯥꯅ, "ꯑꯩ ꯍꯌꯦꯡ." ꯔꯤꯁꯤ ꯆꯞ ꯆꯥꯅꯅ, "ꯌꯨꯝꯗ." ꯃꯇꯥꯡ ꯆꯞ ꯆꯥꯅꯅ ꯍꯥꯏꯖꯤꯟꯕꯗꯨꯗ ꯑꯅꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯅ ꯑꯃꯗ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯋꯥꯍꯩꯅ ꯐꯣꯡꯂꯨꯗ꯭ꯔꯕꯁꯨ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯃꯇꯧꯅ ꯂꯣꯏꯅ ꯎꯠꯂꯕꯅꯤ꯫ ꯈꯪꯉꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯆꯤꯡꯅꯔꯤ ꯑꯃꯁꯨ꯫ ꯆꯞ ꯃꯥꯟꯅꯅ ꯋꯥ ꯉꯥꯡꯁꯤꯜꯂꯨꯕꯗ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ꯫ ꯂꯩꯅꯥꯗꯤ ꯃꯃꯥꯏꯁꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯐꯥꯎ ꯍꯦꯛ ꯀꯤꯖꯕꯒꯨꯝꯅ ꯅꯨꯄꯥꯗꯣ ꯍꯨꯔꯥꯜꯂꯒ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯞ ꯇꯞꯅ, "ꯌꯨꯝꯗ ꯍꯜꯂꯁꯦ." ꯂꯩꯅꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯄꯥꯎ ꯍꯥꯏꯔꯛꯅꯕ ꯎꯄꯥꯏ ꯂꯩꯇꯕꯩꯅꯦ. ꯐꯣꯟꯁꯨ ꯌꯨꯝꯗ ꯊꯝꯃꯝꯂꯦ." ꯔꯤꯁꯤ ꯂꯩꯅꯥꯗ ꯐꯂꯞ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯅꯪ ꯁꯥꯎꯔ ꯆꯠꯂꯤꯔꯣ?" ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯋꯥꯍꯪꯗꯨ ꯈꯖꯤꯛ ꯅꯣꯛꯅꯤꯡꯉꯤ꯫ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯂꯩꯅꯥ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗ꯫ ꯔꯤꯁꯤꯅ, "ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ." ꯃꯔꯝꯁꯨ ꯍꯥꯏꯗ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯃꯁꯥꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯩꯅꯥ ꯃꯗꯨꯒꯤ ꯃꯔꯝ ꯍꯪꯂꯛꯇꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯅꯕꯒꯤ ꯃꯔꯝꯗꯤ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯍꯦꯛꯇ ꯈꯟꯖꯤꯟꯕꯗ ꯋꯥꯈꯜꯗꯨ ꯂꯥꯜꯂꯣꯏ꯫ ꯂꯩꯅꯥꯅ ꯃꯌꯨꯝ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯔꯤꯁꯤꯁꯨ꯫ ꯃꯥꯅꯁꯨ ꯊꯧꯁꯥꯕꯤꯗꯕ ꯑꯃꯗꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯅ ꯂꯩꯅꯥ ꯋꯥꯔꯧꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯈꯜꯂꯤꯕ ꯃꯨꯛꯇꯨꯅꯤ ꯋꯥꯔꯧꯕꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯁꯤꯜꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯁꯨ ꯈꯟꯗ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗꯣ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯈꯪꯉꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕꯒꯤ ꯃꯔꯝ ꯃꯆꯦꯅ ꯃꯁꯝ ꯂꯥꯛꯈꯠꯈꯤꯕꯒꯤꯅꯤ, ꯆꯩꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯍꯪꯂꯛꯏ ꯔꯤꯁꯤ ꯏꯄꯥ ꯄꯥꯈꯠꯅ, "ꯅꯥꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯅꯥꯔꯤꯕ꯭ꯔꯥ?" ꯃꯀꯣꯛ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯀꯦꯌꯔ ꯂꯧꯕꯤꯗꯕꯅꯤ꯫ ꯏꯊꯥ ꯊꯥꯖꯗ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯑꯁꯣꯛꯄꯗ ꯑꯣꯏꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯅꯒꯟ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯇꯨ ꯑꯩꯒꯤꯁꯨ." ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ꯫ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯤꯅ ꯁꯣꯛꯂꯛꯄꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗ ꯃꯈꯨꯠ ꯍꯟꯕ ꯃꯤꯁꯛ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯂꯩꯅꯥ ꯉꯛꯏ꯫ ꯂꯤꯠꯂꯤꯕ ꯇꯤ ꯁꯔꯠꯇꯣ ꯈꯖꯤꯛ ꯍꯥꯏꯒꯠꯂꯒ ꯑꯁꯣꯛꯄꯗꯣ ꯎꯠꯂꯤꯕꯅꯤ꯫ ꯂꯩꯅꯥꯗꯤ ꯄꯥꯈꯠꯂꯦ ꯃꯗꯨ ꯎꯕꯗ꯫ "ꯁꯤꯗꯤ ꯀꯃꯥꯏ ꯁꯣꯛꯂꯤꯕ? ꯑꯁ, ꯅꯣꯡꯅꯁꯨ ꯆꯣꯠꯁꯤꯟꯕꯒꯤ ꯆꯣꯠꯂꯦ ꯂꯣꯏꯅ." ꯔꯤꯁꯤ ꯐꯨꯔꯤꯠ ꯏꯔꯤꯟꯖꯅ ꯂꯤꯠꯈ꯭ꯔꯦ꯫ "ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯅꯥꯔꯤꯕꯣ?" "ꯅꯥꯗ꯭ꯔꯦ, ꯑꯗꯣ
ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯗꯦ ꯑꯩꯒꯤꯁꯨ ꯅꯥꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯁꯤꯕꯨ ꯅꯥꯗꯕ ꯐꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯅꯤꯗꯣ ꯀꯔꯤꯒꯤ ꯁꯣꯛꯂꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯅꯥ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯔꯤꯁꯤ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯕꯣꯛꯀ ꯂꯤꯡꯖꯦꯜꯒꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯌꯦ ꯋꯥꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯏꯃꯨꯡ ꯆꯪꯒꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯃꯥꯡ ꯊꯥꯗꯨꯅ ꯍꯦꯛꯇ ꯆꯪꯈ꯭ꯔꯦ ꯃꯅꯨꯡꯗ ꯂꯤꯡꯖꯦꯜ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯤꯁꯤ ꯎꯕꯗ ꯂꯤꯡꯖꯦꯜ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ ꯏꯇꯩ ꯅꯪ ꯂꯥꯛꯏꯔꯣ ꯏꯆꯦ ꯂꯧꯕ ꯂꯥꯛꯏꯔꯣ ꯃꯕꯣꯛꯇꯨ ꯔꯤꯁꯤꯕꯨ ꯈꯔꯗꯤ ꯋꯥꯔꯧꯏ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯧꯁꯨ ꯀꯧꯗꯦ ꯇꯥꯏꯅꯐꯝ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯅꯤ ꯑꯗꯨꯃꯛ ꯏꯟꯕ ꯇꯥꯕꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯎꯠꯄꯅꯤ ꯃꯁꯨ ꯃꯕꯦꯟꯗ ꯔꯤꯁꯤ ꯃꯕꯣꯛꯅ ꯁꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯑꯕꯣꯛ ꯐꯝꯃꯣ ꯃꯣꯔꯥ ꯊꯥꯔꯒ ꯔꯤꯁꯤ ꯐꯝꯊꯩ ꯂꯩꯅꯥꯗꯤ ꯂꯦꯞꯂꯤ ꯂꯤꯡꯖꯦꯜꯅ ꯔꯤꯁꯤ ꯂꯥꯛꯂꯒ ꯍꯔꯥꯎꯕ ꯃꯤꯅꯣꯛꯇ ꯎꯕꯗ ꯂꯩꯅꯥ ꯄꯨꯡꯉꯛꯏ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨꯗ ꯃꯥ ꯃꯨꯟꯅ ꯌꯦꯡꯂꯤ ꯏꯇꯩ ꯏꯆꯦꯁꯦ ꯉꯔꯥꯡ ꯀꯅꯥꯅ ꯐꯨꯕꯤꯒꯦ ꯃꯀꯣꯛꯇ ꯏ ꯊꯣꯛꯂꯒ ꯂꯥꯛꯏꯕ ꯏꯇꯩ ꯅꯪ ꯏꯆꯦꯗ ꯐꯨꯕꯤꯕ꯭ꯔꯥ ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯐꯨꯗꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯃꯤꯟꯅ ꯀꯞꯄꯅꯤ ꯆꯤꯆꯦꯁꯦ ꯂꯤꯡꯖꯦꯜ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪ ꯋꯥꯅꯤ ꯃꯕꯣꯛꯇꯨ ꯔꯤꯁꯤꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯍꯪꯂꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯋꯥꯍꯪꯗꯨꯗ ꯃꯌꯥꯝꯗꯣ ꯃꯕꯣꯛꯇ ꯂꯣꯏꯅ ꯌꯦꯡꯂꯤ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯋꯥꯁꯦ ꯇꯞꯅ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯁꯤꯗ ꯂꯩꯖꯔꯁꯅꯨ ꯃꯕꯣꯛ ꯑꯩꯅ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯁꯤꯗ ꯊꯝꯃꯒꯦ ꯔꯤꯁꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥ ꯃꯕꯣꯛꯀꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯩ ꯍꯌꯦꯡ ꯆꯠꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯕꯣꯛ ꯄꯥꯈꯠꯂꯤ ꯏꯕꯦꯝꯃ ꯃꯐꯝꯗꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯕꯣꯛ ꯈꯪꯂꯦ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ ꯑꯕꯣꯛ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯨꯁꯦ ꯁꯦꯟꯅꯕ ꯉꯝꯂꯗ꯭ꯔꯅꯦ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯂꯣꯏꯅꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯣꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯅꯈꯣꯏ ꯑꯅꯤ ꯃꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯔꯤꯁꯤ ꯈꯨꯝꯗꯦ ꯅꯪ ꯍꯜꯂꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯂꯅꯨ ꯋꯥꯖꯅꯨꯅꯇ ꯂꯥꯛꯂꯕ ꯏꯁꯨ ꯅꯨꯄꯤꯅꯤ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯕꯤꯕ ꯅꯪ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯤꯗꯤ ꯃꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯁꯥꯅ ꯁꯥ ꯃꯔꯛꯇ ꯃꯤꯒ ꯁꯥꯒ ꯂꯩꯃꯤꯟꯅꯕ ꯍꯧꯅꯗꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨꯁꯦ ꯊꯤꯖꯔꯁꯅꯨ ꯃꯕꯣꯛ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤꯅꯦ ꯏꯅꯥꯛꯇ ꯂꯩꯍꯜꯂꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯍꯜ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯔꯤꯁꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯕꯣꯛꯇꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯃꯥꯅꯁꯨ ꯔꯤꯁꯤꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯃꯄꯤꯁꯨ ꯁꯤꯟꯊꯈꯤ ꯂꯩꯅꯥ ꯃꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜꯒ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯕꯗ ꯔꯤꯁꯤ ꯋꯥꯔꯤ ꯁꯥꯔꯛꯏ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯅꯥꯊꯩꯈ꯭ꯔꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯂꯤꯡꯖꯦꯜ ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯀꯗꯥꯏꯗ ꯂꯣꯛꯇꯥꯛꯇ ꯍꯤ ꯇꯣꯡꯅꯤꯡꯉꯦ ꯏꯇꯩ ꯑꯝꯇ ꯄꯨꯕꯤꯌꯨꯕ ꯔꯤꯁꯤ ꯅꯣꯛꯏ ꯄꯨꯕꯤꯒꯦ ꯅꯪ ꯍꯛꯆꯥꯡꯗꯣ ꯀꯜꯍꯜꯂꯣ ꯂꯤꯡꯖꯦꯜ ꯁꯣꯛꯏ ꯏꯇꯩꯁꯨ ꯃꯌꯥꯡ ꯀꯪꯉꯤ ꯏꯇꯩꯁꯨ ꯃꯁꯥ ꯐꯍꯜꯂꯣ ꯏꯇꯩ ꯅꯪ ꯅꯥꯕ ꯃꯥꯜꯂꯦ ꯅꯥꯕ꯭ꯔꯥ ꯅꯥꯗꯦꯗ ꯑꯩꯗꯤ ꯃꯁꯥꯒꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯗꯣ ꯀꯩꯅꯣ ꯏꯇꯩ ꯑꯕꯣꯛꯅ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯥꯎꯕ ꯅꯠꯇꯦ ꯄꯣꯊꯥꯔꯣ ꯏꯇꯩ ꯍꯜꯂꯒꯦꯀꯣ ꯆꯤꯆꯦ ꯄꯨꯔꯗꯣꯏꯔꯣ ꯄꯨꯔꯣꯏ ꯆꯤꯆꯦꯅ ꯍꯟꯁꯦ ꯌꯥꯗꯤ ꯑꯩꯗꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯃꯄꯥꯟ ꯊꯣꯔꯛꯏ ꯅꯣꯡꯁꯨ ꯂꯦꯞꯇꯦ ꯂꯩꯅꯥꯗꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯆꯠꯂꯒꯦ ꯇꯧꯕꯒ ꯀꯧꯔꯛꯏ ꯗꯗꯥ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯅꯣꯡ ꯍꯥꯡꯂꯒ ꯍꯜꯂꯣ ꯊꯦꯡꯉꯅꯤ ꯊꯦꯡꯉꯁꯨ ꯁꯤꯗ ꯂꯩꯕ ꯌꯥꯏꯁꯤꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯁꯤ ꯃꯆꯤꯟ ꯂꯦꯡꯉꯛꯈꯤꯗ꯭ꯔꯦ ꯂꯩꯅꯥꯗꯁꯨ ꯌꯦꯡꯗꯦ ꯏꯀꯥꯏꯔꯤ ꯃꯥ ꯉꯁꯥꯏꯗꯒꯤ ꯃꯕꯣꯛꯅ ꯉꯥꯡꯂꯝꯕ ꯃꯌꯥꯝꯗꯨꯒ ꯃꯥ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩ ꯍꯜꯂꯒꯦ ꯌꯥꯔꯣꯏꯌꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯃꯨꯛ ꯌꯨ ꯊꯛꯑ ꯂꯩꯔꯝꯃꯗꯤ ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯋꯥꯔꯕ ꯃꯇꯝꯗꯗꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯐꯖꯅ ꯂꯩꯌꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯅꯣꯡꯂꯛꯇꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯩꯅꯥꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯑꯅꯝ ꯀꯟꯕꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯗꯅꯤ
sak udaba thamoigi marolbu kanana khangluni lawba laksabani adubu chatse haina man angam talubu ngamdre hankhre Namidang Rishi yumda hanjinde draksa phamduda leiri magumba kaya su nisada ngauduna urum tuduna leiri Rishi di churuk masai amaga leiri magi chinjak tu saningbagi masadu nikpa horaklabani adubu ma khangling asidi laisu khraba misak amana nomagi chaninglibado hek sahodabada mathongmaram khangdaba ama masada phauba haibase hauna sani chokthabana helakle mamitta leidaba posaksu uri masa tasinduna thak nikpa makhai leikre manakta leiramba nupa ama changsalaga hairi hey rishi kedaurage itaw hidak semo nikli sefanaba mayek singna leiriba singli sida kapsalune makhoi ani humanaraga sirin thinjinbada ikhoglangbagi nikliba masado phanaba singli da chelebi idogi marakta nisado tilankre madutta rishi masado sor sangna hondorei nupa amana mamaiduda khupang tablap set anirak tharaga hodoi nupa amadaba thabak hogolo gyan tarabo ngasaina to haidraba oisu oiroidabada hinduga toradana ngammadrona amana mu I hapchili masi hek yaudabada thak ninglagane sidaw saru ngawraga nungaina leibasina nungaitro rishi mamit panglagli adubu ma leimaiduda longna tari magi makokta hosi kana amatagi wakhal changde leina khaktani solei machinda nason piknasu bem ai nang manushi nang manushi ai hingninge bem ai hingninge irum pangliba mamit aduna mathakta yingli khra kanglaba machinbal adudagina mayek singda pikna thorakliba khonjel adudana wahai khra hanjin soli manakta nisa ngauduna leiriba mayam adudi mana ngaglibado na chunglude helagi khana thadoki honaruba posak ado ngamdre rishi ngasidi mapi tarakle ningamdaba poglagle mi paibasu phawi karigumba posakse thadokpa ngamdrabadi khamdauba haina ngasidi wakhal mayamduna rishi nisagi mondrang tokre magi punsigi damak yamna khalei mana wabada magi bemgi su saruk thongani khalubadana angauba thamoido tingkhangna yure mathangina mitni ayuki sak phausada leina mayumda halei mabokna haiba inda yalaklei yumdada akiba amata pokta sumangda chawbaga mapabunga leirami gate hangbagi makholda ani dusu yinglakpani leina oirambada chawba mamon minok tamlei ibema leina changsilei chawbasu kari haigani khangdre tumina lepi Shamrasna imau ibema imau leidabasi yumsi hangine chumi yumsida leiba nungai bahonade pabung sukari haigani khangdre mapagi makhong mayaduda tapna famthar ileina pabung yumsi mau oikraba aina kanagi yumda leiruni maphamsida aigi mongpham oidoini pabung namo amakpa thabak amata tawroi Shamras Lainagi makok tapna nathabi imaubu karigi lana lawni ipa khangine imaugi buksel chawbana hogol imungda chango nangbu school chatlaroidro kaka chatlaroi ngasidi Shamrasna chango imauna thongba sak henjangna hawbeli imauna thongba chabana ne hakchang su kalli pirang lakta mamon minok amaga loinana hairakpani aduk nungsiba matauda leina sunokli makok nonbana imungda changkre chawba leina da yinglaga hayawi warasu wai kauba haidida ko pukchel tapi mause nungshida Shamrasna chawba ai nabada ai iran su ayamba tumkre leiba haibabu hotel building du khakta ngairi madu imoda sena halasira aduk chawba mafam adubo sukuibase hanna yengsinda nungaiba pama makhoida sinaraga thamlibase masi landrane chawba sir madu oiroida yuhen baga leisnaga gi sandan pham oibra oiribasini sir gi mingda lei haiba khagni kanana kedoba ngamgani Shamras mayachi pendradana pumnamak mama macha sangdana manghallabani aina sidringai mado
ꯏꯃꯧꯒꯤ ꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯦ. ꯇꯞꯅ ꯇꯧꯁꯤ ꯁꯥꯔ. ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯏꯃꯧꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ. ꯏꯇꯩꯃꯒ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯅꯝꯕꯅ ꯑꯔꯥꯏꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯁꯤ ꯁꯥꯔ. ꯐꯠꯇꯕ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯀꯔꯃ ꯂꯩꯇꯕ ꯍꯧꯅꯗꯦ. ꯏꯆꯥ ꯅꯨꯄꯥ 2 ꯌꯥꯎꯕꯕꯨ ꯂꯣꯏꯅ ꯃꯥꯡꯉꯤꯗ. ꯁꯥꯔ, ꯂꯥꯏꯕꯛꯅꯅꯤ. ꯏꯃꯧ ꯑꯁꯤꯅ ꯊꯦꯝꯂꯒ ꯐꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ. ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯔꯤꯁꯤꯗ ꯎꯖꯩ. ꯊꯥꯖꯩ ꯁꯣꯏꯗꯅ ꯏꯃꯧ ꯑꯁꯤꯅ ꯍꯥꯏꯕ ꯇꯥꯒꯅꯤ. ꯁ꯭ꯌꯥꯝꯔꯥꯖ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ. ꯆꯪꯉꯣ ꯆꯥꯎꯕ. ꯑꯩꯒꯤ ꯎꯄꯨꯗꯒꯤꯅꯦ ꯍꯣꯇꯦꯜꯒꯤ ꯐꯥꯏꯜ ꯈꯔ ꯌꯥꯎꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯂꯧꯔꯨꯁꯨ. ꯐꯅꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯂꯗꯨꯐꯥꯎ ꯁꯣꯝꯗ ꯔꯤꯁꯤꯗꯤ ꯇꯨꯝꯂꯤ. ꯉꯔꯥꯡ ꯂꯩꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯃꯊꯟꯇꯅꯤ ꯇꯧꯔꯤꯕꯗꯣ. ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ ꯃꯃꯥꯏꯗꯨꯗ. ꯔꯤꯁꯤ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ. ꯍꯔꯤꯁꯅꯤ. ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯨꯒ ꯌꯦꯡꯕ ꯉꯝꯗꯦ. ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯁꯨꯛꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ. ꯅꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯌꯨꯝꯗꯁꯨ ꯍꯟꯗꯕ. ꯔꯤꯁꯤ ꯃꯃꯥꯏꯗꯨ ꯅꯥꯟꯊꯩ ꯃꯈꯨꯠ 2 ꯆꯪꯗꯨꯅ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯂꯥꯏꯐꯅꯤ. ꯑꯩꯅ ꯀꯨꯁꯤ ꯇꯧꯅꯤ. ꯅꯣꯏ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯣ. ꯑꯃꯨꯛ ꯍꯧꯔꯛꯑꯕ. ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯅꯤꯡꯉꯤ. ꯑꯃꯨꯛ ꯍꯦꯛꯇ ꯅꯀꯣꯛꯁꯦ ꯆꯥꯛꯑꯦꯕ. ꯑꯩꯅ ꯃꯔꯣꯜ ꯑꯃ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯒ. ꯀꯗꯥꯏ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ? ꯍꯔꯤꯁ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ. ꯍꯥꯟꯅꯒꯨꯝꯅ ꯔꯨꯇꯤꯟ ꯑꯣꯏꯔꯤꯕ ꯊꯕꯛꯇꯨ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ. ꯃꯆꯤꯟ ꯁꯦꯡꯗ ꯆꯥꯁꯤꯜꯂꯤ ꯑꯗꯨꯃꯛ. ꯂꯥꯛꯑꯕꯣ? ꯀꯅꯥꯕꯣ? ꯅꯇꯨ. ꯂꯥꯛꯇꯦ. ꯑꯗꯨꯝ ꯂꯩꯖꯅꯤꯗ. ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ. ꯅꯪꯕꯨ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏ? ꯔꯤꯁꯤ ꯆꯤꯝꯕꯥꯟ ꯆꯤꯡꯂꯝꯂꯛꯏ. ꯅꯨꯡꯁꯤ. ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯍꯜꯂꯤꯁꯦ ꯃꯥꯒꯤ ꯃꯇꯧꯅꯅꯤ. ꯑꯗꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯒ ꯃꯥꯅ ꯋꯥꯍꯧꯒꯗꯕꯗꯣ. ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯅꯤꯡꯗꯦ. ꯃꯥ ꯍꯦꯟꯅ ꯋꯥꯒꯅꯤ. ꯍꯔꯤꯁꯇꯨ ꯔꯤꯁꯤꯗ ꯂꯦꯡꯒꯣꯜꯂꯛꯏ. ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯚꯥꯏ, ꯑꯩꯁꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯤꯗ꯭ꯔꯅꯦ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯊꯥꯖꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯅꯥꯕ ꯐꯨꯗꯣꯔꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨꯗꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ. ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯂꯩꯕꯅꯤ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨꯒꯁꯨ ꯂꯥꯞꯅꯔꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ. ꯏꯁ, ꯂꯨꯍꯣꯡꯂꯀꯥꯟꯗ ꯅꯪꯅ ꯂꯧꯔꯒ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯃꯦꯗꯅ ꯅꯪ ꯁꯥꯎꯅꯤꯡꯂꯤꯔꯣ ꯍꯥꯏꯁꯦ? ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ, ꯄꯥꯈꯠꯄꯅꯤ. ꯌꯥꯔꯦꯁꯦ ꯆꯥꯔꯣ. ꯃꯩꯈꯦꯠ ꯄꯤꯔꯛꯑꯣ. ꯀꯩꯒꯤ? ꯄꯥꯈꯨꯝꯄꯤꯗ ꯐꯨꯔꯤꯠ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯔꯛꯏ. ꯃꯆꯩ ꯑꯃ ꯎꯠꯂꯤ. ꯍꯔꯤꯁ ꯁꯨꯛꯇꯣꯛꯏ. ꯌꯥꯎꯗꯦ. ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ. ꯂꯥꯞꯇꯛꯅ ꯕꯣꯛꯁ ꯑꯃ ꯇꯥꯔꯤꯗꯨ ꯎꯔꯦ. ꯍꯧꯒꯠꯂꯒ ꯂꯧꯔꯨꯏ. ꯑꯗꯨꯒ ꯆꯝꯈꯠꯈ꯭ꯔꯦ. ꯌꯨꯝꯗ ꯍꯜꯂꯁꯦ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯎꯔꯤꯄꯣꯛ ꯐꯥꯎꯗ ꯍꯥꯏꯊꯔꯨꯁꯦ. ꯀꯩꯗꯧꯕ? ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯤ ꯑꯃ ꯂꯩ. ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕ ꯍꯤꯒꯥꯏꯕ ꯈꯔ ꯀꯥꯞꯄꯨꯒꯦ. ꯔꯤꯁꯤ ꯋꯥꯗ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ. ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ. ꯍꯜꯂꯁꯦ. ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯤ. ꯍꯔꯤꯁ ꯋꯥ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ. ꯆꯠꯂꯁꯦ ꯍꯥꯏꯔꯤꯉꯩꯗꯨꯗ ꯍꯜꯂꯛꯃꯤꯟꯅꯔꯦ. ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯨꯔꯒ ꯅꯨꯡꯁꯥ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯅꯤ. ꯔꯤꯁꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯃꯥꯗꯤ ꯂꯩꯅꯥ ꯂꯥꯛꯂꯦ ꯈꯪꯕ ꯅꯠꯇꯦ. ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯅꯥꯅ ꯆꯥꯛꯂꯨꯛ ꯑꯃ ꯄꯥꯏꯗꯨꯅ ꯁ꯭ꯇꯦꯌꯔꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯑꯅꯤꯗꯨ ꯊꯦꯡꯅꯩ. ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯃꯅ ꯑꯃꯗ. ꯍꯜꯂꯛꯂꯝꯒꯅꯤ ꯈꯜꯂꯨꯗꯕꯅꯤ. ꯔꯤꯁꯤ ꯃꯤꯠꯌꯦꯡ ꯊꯩꯗꯣꯛꯏ. ꯃꯥ ꯀꯨꯏꯅ ꯂꯩꯅꯥꯗ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦ. ꯆꯪꯁꯤꯜꯂꯛꯏ ꯇꯞꯅ. ꯅꯨꯄꯤꯗꯨꯁꯨ ꯂꯦꯞꯄꯤ. ꯍꯜꯂꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯔꯤꯁꯤ ꯃꯄꯨꯛꯅꯤꯡ ꯃꯃꯪꯗ ꯃꯣꯃꯣꯟ ꯅꯣꯛꯏ. ꯆꯥꯛ? ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯃꯊꯛꯇ ꯐꯠ ꯀꯥꯈꯠꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ. ꯂꯩꯅꯥ ꯃꯊꯟꯇ ꯈꯜꯂꯤ. ꯑꯩꯗꯤ ꯂꯩꯕꯣꯏ ꯅꯤꯡꯉꯤ. ꯑꯗꯨꯒ ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯕꯣ ꯁꯤꯕꯣ? ꯀꯥꯏ ꯂꯩꯔꯤꯕ ꯃꯥꯗꯤ? ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ? ꯅꯨꯄꯤꯗꯨ ꯄꯤꯁꯨꯝ ꯈꯥꯡꯁꯨꯛ ꯁꯨꯏ. ꯏꯁꯧ ꯂꯥꯡꯅꯤꯡꯂꯨꯔ ꯃꯥꯜꯂꯦ. ꯃꯆꯤꯟ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯔꯛꯏ ꯃꯊꯛꯇ. ꯅꯨꯄꯥꯗꯨꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯝꯃꯤ. ꯂꯩꯅꯥ ꯆꯥꯛꯇꯨ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯄꯨꯡ 2ꯗ ꯊꯦꯡꯅꯁꯦ. ꯑꯩꯈꯣꯏꯅꯤꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗꯨꯗ. ꯊꯝꯃꯣ. ꯀꯣꯜꯗꯨ ꯀꯛꯄꯒ ꯔꯤꯁꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯆꯦꯞꯂꯞ ꯌꯦꯡꯉꯤ ꯍꯨꯔꯥꯟꯗꯨꯅ. ꯑꯗꯨꯁꯨ ꯃꯃꯥꯏꯗ ꯌꯦꯡꯕ ꯅꯠꯇꯦ. ꯃꯈꯣꯡꯒꯤ ꯁꯔꯨꯛꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯅꯤ. ꯂꯩꯅꯥꯅ. ꯀꯅꯥꯅꯣ?
Handakti rishi lainada yengkhale famlaga leibana lainada yengkhatpani mi Christina ro rishi to tin khanga hai falapna tawna lainada yenglaga hai ri nate chaksi saro nangtho laina rishi gi manakta gitfam thei mana nakna fam tharakpuda mapamomdura su thengzilagle rishi khazig handoi yengsu yenglakte family mamai le tholaga ai leraga chak sabase hautabra adoi nate ai hinade haina handoi ne aina moli manzadaba wa yamna ngangi atenba wa haiduda rishi nokningi adubu nokte wa makha tarakte famlaga laikre laina handakti rishi gi khudang da oina tap paraga chingkhale hoi mai haida bathroom da chinglaga pusili nupa mana oina pakhale tawrakliba matawda hairi kaino laina rishi mamai da amu tap paraga yingi koisu kakthalo hainade chaba thakpada sibu nungai bro sitnana layo samsisu yam sangi angawbu male rishi laina na magi mamai pairiba makhutuda paisilaga lokthokna bone ai ko na kake laina pisumga suklaga saptra macham tawi as ko na yarui hozi ko isang macham matawrakpadada nupada laina da munna yinglei